Arambay News Guwahati Manipuri Pau Tabiriba Singbu Ihan Hanba Maktada Chingangbam Sujitarani Kurumjari Housing Asigi Samlapa Mariba Pau Sing Lowirasi Assam ki Dispur Lengakna Assam Power Distribution Company Limited APDCL bu privatization taunanabugi lawkhiba warep ke mayokta Assam ki opposition party singna protest tawkhre Masida ngakringai oribadi protest asida Congress AJP Raizo Dol amadi oigi dol sing yaukhiba sini Hanboina party amasung lup tarahumdoina punna Guwahati gi Bijuli Bhavan mangda protest tawki All Assam Students Union Asugi General Secretary Oiramba Lurin Jyoti Gogoi ngasi Asu thadokhibaga loinana Asugi maikaidagi farewell pikre Asugi Chief Advisor Oiramba Samujal Kumar Bhattacharjina Lurin Jyoti di organization gi asengba worker ni haiki Lurin Jyoti Gogoi AJP changlagani haibasi mayek sengle Mahak yauna punna Asu luchingba tarani thoisu Asudagi bidai pikre Cheragasida Lurin Jyoti bu AJP na taramna okadabagi ngaiduna leiri Khumtai gi handakta AJP thadokraba Pawan Saikiasu AJP da changkre aduga Lurin Jyoti Gogoi di AJP gi thawaini haiki Asudagi thorakhiba luchingba singa sisu soidana AJP da changani haibagi thajanari Cheragasida Lagliba December ki tang tarataruk amadi taratareta Sib Sagarda AJP ki convention phamlagani December ki tang taratarukta party ki mapung phaba state committee ama semgani aduga mathang numit haibadi December ki tang tarataretana state executive committee ki mifam phamgani convention asida party ki sangvidhan su officially lauthoklagani hairi Hariba convention asigi mangoinana Lurin Jyoti Gogoi party asida hongnabi matungina pusilagani haina party gi chief convener Krishna Kumar Bhattacharjina lauthokre Assam da anauba luhongbagi ain ama semlaba yana lerakli Uttar Pradesh amasung Madhya Pradesh gumna Assam da su lengaki ayaba yaudana luhongba yadabagi phibam lakadauri Luhongadoriba bor kaina animaki religious information pibaga loinana nupadugi income su nupida mayek singna khanghanba taragani bor kaina animakna luhongdringai gi mangoinna information sing asigi akupa marol piba tagani lana information piramba thoklabaso bor kaina animak jail da changba yari Taubagidi Ainasi Assam da su semlaba yai haibagi pau hek sandorakpadagi miyamgi maikaidagi maroina lup kharana phongna singnaba haurakre BTC Mikhal Lagliba December ki tang taret amadi tarada pangthokadoribani Mikhal gi kanna langnaringai marak asida ruling oriba BPF ka haktheinana chainarak patanatana Boro miyamna su asa thamnaragliba UPPL party gi chief Pramod Boro gi home constituency Tamulpur Kendrada party asina achoba chaitheng ama phangkhre UPPL thadokhiba luchingba amasung workers sing independent mirepta saugalagani hairi matang asida khana ningai oiribadi BJP na BTC da mirep kunmanga thadokle aduga atai lemhoriba seat 15 dana independent mirep singda saugatkani haikrabani BJP ga UPPL ga thengna khiba yengthina ba leitrabasu BJP na independent mirep saugatkani hairakhiba sina UPPL da achoba chaitheng ama pirakhiba tanatana Pramod Borosu mahaki kendra maktada chaitheng asi khangbatari Piba masida alliance natraga friendly contest ki matang dabu oirabaso alliance da ahong balakpagi pibam ama uwa fanglakli Brahmaputra Tureli mathakta China na super dam sananabagi thorang toriba sigi pakhum piraduna India na so Arunachal Pradesh da Brahmaputra Turel da achoba dam sananabagi thorang paikhalakli adubu Lower Subansri Hydroelectric Project ki thabak tangkhai henna loichilaba matungda fawba protest tawduna thabak thingjinduna leiringai tanja asida amuk Arunachal Pradesh da Turel dam sabagi thorang tawriba si kaidongai da yaba ngamloi haina asu yauna Assam gi lukyana protest tawraduna Turel dam saduna Assam da khusem gi ising isaw thokhanba yaroi hairakli Salai Holding Private Limited ki Managing Director Elangbam Brojendro amasung Vice Chairman Narengbam Bishwajit ngarang masa-masagi mayumdagi NIA na pharaba matung NIA court ngasi puthokhibaga loinana makhoi animak numit humni gi police custody da thakre makhoi anidagi phagalakhiba voter ID card PAN card driving license amadi mobile na chingba court puthokhi Panbayai Salai Holding Private Limited ki Chairman Oiramba Narengbam Samarjit India Thadok Chat Krabamatung Manipurbu India dagi Ningtamba Fangle Haina London dagi Lauthorokiba Matung dagi NIA na Salai gi Mathakta Thizin Humzinba Haurakibane
कौब्रू चिंगदोंदा कौब्रू इपा इमागी लाइसंग साननबा महौसा कनबा लुप उरिपोक सोरबोन थिंगेन सिनलांगदुना अंगोम निंगथौगी मचा इबुंगो पोइरेइतोना ओरेप उयुंग तमख्रे थौरमसी मणिपुरगी निंगथौ लैसेंब सना जावबना ओरेप उयुंग तमगदबनी अदुबो खुदोंग चादब खरदगी अंगोम निंगथौगी मचा इबुंगो ओइना थाबिरक्तुना ओरेप उयुंग तमखिबनी हाइरे पनबा याई कौब्रू चिंगदा चर्च लाइसंग अमदी मस्जिद साबा यारोय उरेप उयुंगसु तंबा यारोय हाइना चिंगदा बेस ओइबा कमिटी ऑन प्रोटेक्शन एंड प्रिवेंशन ऑफ माउंट कौब्रू कौबा लुप अमना लौथोखिबा लेख्रबने अदुगा हौखिबा नवंबर की तांग कुंतरुक्तना मणिपुर लेंगाकना कौब्रू चिंगदा लैबा मेतैगी कौब्रू लाइफम लेनबु लुरबा लाइफम लेननी लौथोखिबगा लोइनना नुमित असिदगी थारागा था अमगी मनुंगदा येतनिंगबा हाइनिंगबा लेरबसु येतननबगी मतम लेंगाकना खंगहलख्रबने मथंग चहीगी प्री बोर्ड एग्जामिनेशन इंग्लिसिंगनी कुनमाथोगी जनवरी की मरी सुबह चयोलदा पांथोकलगने वफम असी चही 15 चुपना चही खुदिंगी परीक्षा सिबु सिंधुना लाखिबा ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन इम्फालना ngasi लाउथोकलदुना मतम अदुगा चानबा मओंगदा खुदोंग चागदबा मतम मफमदा हारिबा प्री बोर्ड एग्जामिनेशन असी पांथोकनी हाइरी एग्जामिनेशन असिगिदमक थेंगलबदा जनवरी 15 की मनुंगदा महिरोई अमगी एग्जामिनेशन फी लुपा 450 स्कूलदा पिसिनगदबनी हाइरी कोर्ट न खनखिबा एमयू की एडमिनिस्ट्रेटर जर्नल सिंहना लनाई मरमदगी थबक थादोख्रबा मतुंग मणिपुर यूनिवर्सिटी की ख्वाइदगी सीनियर ओइबा प्रोफेसर अमर युमनामना एक्टिंग वीसी ओइना चार्ज लौख्रे तोइगुम सोंग MHRD की माइकैदगी यूनिवर्सिटी असिदा मरी लेनना चेरोल अमता पिरक्तबदगी यूनिवर्सिटी असिगी थबक थोरमदा हौजिकसु अपनबा कया मायोकनरी हाइरे शिलोंग शहर की तोंगान तोंगान मफम कया नहौना कंटेनमेंट जोन लाउथोख्रे ईस्ट खासी हिल्स की डिस्ट्रिक्ट मजिस्ट्रेटना शिलोंग मदन रिटिंग की ब्लॉक D ब्लॉक E अमसोंग ब्लॉक F कंटेनमेंट एरिया लाउथोख्रे हारिबा एरिया सिदा हंदक इखंग खंगौदना कोविड पॉजिटिव की केस मसिंग खंगेन हेंगलकपदगी चेक्सिन थौरांग असी पाइखलकिबने NSUI की महिरोई सिंगना त्रिपुरा की एजुकेशन मिनिस्टर ओरिबा रतन लाल नाथ की संगाई तमना चटपा लंबी असी थिंजिलुरे खोंजंग असिबु लुचिंखिबा सम्राट राय की वफम मतुंगिना स्टेट असिगी स्कूल सिंगना मायोकनरिबा इशू कयागी मतांगदा खननबा मिनिस्टर असी उनबा लाखिबने अदुबो मिनिस्टर असिगी मयुम सोलोनबा उबदगी मखोगी युम असी घेराव तौबनी हाइरी करिगुंबा एजुकेशन डिपार्टमेंट की दायित्व पुबा ngamdragadi मिनिस्टर फम थादोकदबनी दाबीसु तौखी ममैदा पुलिस लाक्तुना लंबी हांगदोकहनखी आसाम नंगसी कोविड-19 की अनोबा पॉजिटिव केस 455 फंखिबगा लोइनना अपुनबा कन्फर्म केस मसिंग लाखनिगा लिसिंग 13 चौहुमगा 53 यौख्रे लिसिंग अहुमगा चौंगा सुपना मंगाना एक्टिव ओइरी मियोई अनि कोविड नंबर मोइदुरंगसी आसाम दा लैखिदबगा लोइनना अपुनबा लैखिदबगी मसिंग 55 यौख्रे त्रिपुरा दंगसी अनोबा पॉजिटिव केस 59 फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग 52 चनिपान यौख्रे चौंगा यांखैनिथोइने एक्टिव ओइरी लैखिदबगी मसिंग चौहुमगा हुमफुमापन्नी मणिपुर दंगसी अनोबा पॉजिटिव केस 495 फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग 15 चौंगा 53 यौख्रे लिसिंग अहुम सुपना हुमबुद्राना एक्टिव ओइरी ngasi मणिपुर मियोई अहुम कोविड नंबर मोइदुना लैखिदबगा लोइनना अपुनबा लैखिदबगी मसिंग चनीगा 43 यौख्रे अरुणाचल प्रदेश अपुनबा कन्फर्म केस मसिंग लिसिंग 13 चहुम कुन्ने चट्रेट का हुमबुद्रानी पाना एक्टिव ओइरी लैखिदबगी मसिंग 53 ने मेघालय अपुनबा कन्फर्म केस मसिंग लिसिंग 13 ने चट्रुक का 43 एक्टिव ओइरी लैखिदबगी मसिंग 113 यौख्रे नागालैंड अनौबा पॉजिटिव केस 9 फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग 13 चनी 42 ने चट्रुक का 49 एक्टिव ओइरी लैखिदबगी मसिंग 63 ने सिक्किम दा अपुनबा कन्फर्म केस मसिंग लिसिंग 5 सुपना 52 ने चहुम सुपना 3 एक्टिव ओइरी लैखिदबगी मसिंग 113 ने अमदी मिजोरम दंगसी अनौबा पॉजिटिव केस 12 फंखिबगा लोइनना अपुनबा कन्फर्म केस मसिंग लिसिंग 3 यौख्रे चनीगा 19 एक्टिव ओइरी लैखिदबगी मसिंग 3 ने अमदी इंडिया दंगसी ओइना हौजिक फाउदा अनौबा पॉजिटिव केस लिसिंग 19,492 हेनख्रे अपुनबा कन्फर्म ओइबा केस मसिंगना 1,35.35 ने अमदी हौजिक एक्टिव ओइबा केस मसिंगना 3.15 ने अमदी कोविड नंबर मोइदुना इंडिया दा अपुनबा सीखिबगी मसिंग 1,19,38
चामा सुपना तरेट यौख्रे ngasi gi oina hojik phawbada covid na maram oiduna India da miyoi chamri ga kunmathoi leikidabagi paw lakli Panba yai India da COVID na khwaidagi sokhanba state ahanbada Maharashtra ne ani subada Karnataka Andhra Pradesh Tamil Nadu amadi Kerala mathang lairi Panba yai India da Maharashtra gi mathang manaw naina lairiba COVID na khwaidagi sokhaliba state sing asi maroina south tagi ngaktane amadi India da Mamadi Malem da COVID number moiduna khwaidagi sokpa leibak USA ne mathangda India ahum subada Brazil mari subada Russia aduga manga subada France ne aroibada atuba pausingda Haukiba November tang amadagi chatharakhiba nipan suba phase ki Bande Bharat mission gi lakliba December 18 phawba sangdok hankhre Nipan suba phase asigi makhada lebak tara mangadagi international flight chanipan ga marfutara taret operate tawgani masida miyoi lak ama dasmik mangamuk yum da halaklagani masigi sumathakta air bubble gi thora makhada lebak tara nipan ga flight operation haunanaba thorangsu chathari hairi Hanagi Punjab ki CM amasung Shiromani Akali Dal gi patron Prakash Singh Badal na farm law gi mayokta protest toriba Lomi Singbu sawatladuna mahaki Padma Vibhushan handokre Prakash Singh Badal da award ase Englishingani tara manga da Modi sarkar na pikibane loinana Sukhdev Dhingsen nasu Lomi Singbu sawatladuna Padma Vibhushan handokre Numit tarani suzilaklaba Lomi gi ihawasi santainanaba ngasi marirak subo oina sarkar amasung Lomi luchingba sige marakta New Delhi da phaminaduna wari sanakre Lenga ki maikaidagi di Minister Narendra Singh Tomar amasung Minister Piyush Goyal yauki adubu ngasi su yanaba purakpa ngamdana meeting loisinkibaga loinana lakliba December gi tang manga thangja numita manga suba round oina wari sananaba lepnakhi Lomi Singh gi maikaidagi farm law kakthananaba akhanaba Parliament session kaunarabagi dabi thamki panba yai ngasigi mifam asigi mangoinana Home Minister Amit Shah amadi Punjab ki CM Amrinder Singh phaminaduna wari sanakrabani South Indian film sing tanathana Hindi film da sumaming chalaba Rajnikant na lagluba January thada maki anuba party semlagani lauthokre Lakliba December ki tang kuntrama thoida maki anuba party asigi maming lauthokani hairi miyam gi apamba matungina party asi semgadabani amasung covid pandemic na maramoiduna party sembagi thabak thingtharakpani hainasu film star Rajnikant na paumisingda phongdokhi US Health Regulators Advisory Committee gi mifam phamlaba matung Pung kunmari dagi na humbudrani thoi gi manungda emergency da sinanabagi damak Moderna gi COVID vaccine ayaba piraba yana leirakli emergency da vaccine sinanaba kanabagi company asina haijarakpa du khananabagi damak lakliba December gi tang 13 ta Food and Drug Administration gi meeting pangthoklaba yari panba yai corona vaccine puthokpagi lamjelda mangjin thana chenba moriba Moderna na makhoi vaccine chada marfudaramari dasmik ama kanai haiba khanglaba matung US amadi European Union animakta emergency authorization pinanaba haijakhrabani Top US Congress panel amana Eastern Ladakh da hokiba June thada Galwan da thokiba India amadi China muknaba du Chinese lenga ki thoin sinni haikre United States amadi China Economic and Security Review Commission gi handak tat puthorakhiba chahi gi report aduda khuthokna basigi chayol amamukhi mamangda PLA lan milising ama yauna Galwan Valley da China na semgat sagatpa satellite ki image sing thengnakhi hairi amade Cox Bazar refugee camp tagi Rohingya singbu lokthoknanabagi thorang makha chathraduna Bangladesh lengakna ngasi sagol sel numit refugee sing asibu Vasan Chor ithatta semliba anoba facility asida pukhinabagi warep lawkhre Cox Bazar gi Ukhiya Degree College campus tagi Rohingya cha kaya Chatogram port yona bus da puthoroklaba matung Vasan Chor ithatta purakhi Panbayai, Myanmar gi Rakhine province tagi chelakpa Rohingya million amahena hozik Bangladesh ki refugee camp singda changjafam logduna lairibane. Ngasi nadi Arambay News Guwahati da Manipuri paw sandok chaba matang sa loisanjabaga loinana amukasu hanna khurumjari.